अहानबदा मरुओइबा पाउ पिजरी CMN Birena Luchingduna Pumkiba Cabinet Mifamda Arjun Awadi Naurem Rosibinada DSP Sport Piragani Hina Lautokray Kaching District Commissioner Rohit Anana WDC PMKSY gi makada paikhatliba tongan ba development project sing sattuna yengsinkray National Road Safety Month lesing aniga kunmanga Thobal District ke oinasu ngasi miyamda awareness program amaga loinana loishinkray Asem Bimala Film Production Manipur gi banner makada Purai Haina Ningthonba Manipuri Feature Film ge Yaipathongni Thorong ngasi pangthokray Amade Uttarakhand chathariba 39 suba national game da Manipurna gold medal taruk amasung silver medal manga puna medal dramathoi fangduna ani shuba mafam da kanba ngamkray Mami TV na sandok chariba Manipuri pau migeng tabira pumnamakpo RADHAPRIYARI MUTUMna khurumjare pau sandok pizare Chief Minister N. Biren Singh na luchingduna ngarang fongkiba cabinet mifamda Arjun Awadi Naurem Brosibinada DSP Sport Piragani Haina Lautokray amadi mamangi National Games da medal fanglakraba Singh da sarkar gi thabak pinaba cabinet na ayaba pikray ngarang nungtil Chief Minister Secretariat ta fongkiba cabinet mifam aduda tongan ba department singi maru oina agenda kaya khana naina khi amade leibak asigi leiriba issue singi matang da so kopna khana naina khi haidi Ngarang cabinet mifam aduda mamangi National Games da medal lawrakraba medalist sing da government gi thabak amamam piba haina cabinet na approval tawrakre haidi amadi Arjun Awadi Naurem Rosibina da Deputy Superintendent of Police DSP Sport ki post piba haina cabinet na decision sulauke amadi mifam aduna administrative da hongdok hongjin tawnaba sukhanghan kibaga February 10 dagi famba hogadoriba taret suba 12 Manipur Legislative Assembly mifam gi matang daso khana naina khi haidi Kaching District Commissioner Rohit Anana Water Set Development Component of Pradhan Mantri Krishi Sinchai Yojana WDC PMKSY gi makada paikhatliba tongan ba development project sing chattuna yengsinkray ngarang yengsin ba chatkiba adu maru oina district asida semgat sagaliba rainwater harvesting gi rooftop farm tongnaba pukre spring set amadi canal chaliba mafam sing serau tangjeng waikhong laimanai Elamkham Pokpe Langmaidong amade wangugi mafam sing da project asigi makada paikaliba scheme sing asi ningthina thabak tawriba haibadu DC masa yauna gengsin ki haidi khongchat aduga mari lenana Kaching Desina Langmaidong High School da relief camp da leiriba IDPS sing da su unaduna makhoigi award apa singi matangda wari shanakhe loinana IDPS sing leinaba serong da yumni fumathoi sagale masi athubada loishinduna mafam aduda lehanaba thajabu supiram ki haidi Khongchat aduda Rural Development ki Project Officer S. Navasandra Kaching District Panchayati Ras amade official kyana sarukya ke Tha asigi amadigi horaga ngasi tang kontra mathoi fawba leibak sin bathungna chatharakpa National Road Safety Month lesing aniga kunmanga Thobal District ke oinasu ngasi miyamda awareness program amaga loinana loishinkray District Administration Thobal amasung Indian Red Cross Society IRCS Thobal branch ka khusamnaraga pangthokkiba loishanbagi thoram aduda IRCS Thobal branch ki president su oiriba DC Thobal Ahantem Subas Vice President Dr. Ketri Mayum Manglam Secretary K. Sadananda Traffic Police Thobal ge OC gi Thosupuriba DSP Y Shunanna athoiba mitungnan sing oina sarkya ke ngasi gi thoram aduda district asigi tongan ba mafam singda National Road Safety Month ga mari lenana miyam de awareness pinaba IRCS Thobal branch ki team so DC Thobal na lamtha ke thoram ga mari lenana wangang bada Deputy Commissioner Ahantem Subasna Hai National Road Safety Month asi chahi khudinge January amadege kontra mathoi fawa chathaba thoram amane
District asidasu tha asigi amadagi traffic ki kanglon thugaiduna lakpasingi mathakta drive sathaduna lakle ngasi loishanba numit asidasu Thobal Mela Ground Wangjing Yaripok amasong Lilongda mafam marida miyamda awareness pibagi thoram asi pangthokani District Police Transport amadi Motor Vehicle Department kapuna drive satharakpada January tha asida traffic niyam thugaiba mioi singdagi lupa e chalan kaktuna lupa lakh tara manga gi mathakta khongat pangamke District asida gari thoriba mipum khodimakna lambida niyom chumna gari thoba traffic niyom ngakna chatba mathautai maru oina mama mapa oiriba singna gari thobagi chahi sudriba masas masusing gari piduna thadok pirakanu haina DC Subasna miyamda appeal tokhe National Road Safety Month ki aroiba numit January ki tang amadagi ekhoi January ki 13 bawba chatharakpani ngasi gi Thobal district ki oina aroiba numit sida Thobal district ki ekhoi road society ki Indian Red Cross Society ki team na ekhoi ki maruiba mafam mari ngasi gi ekhoi ki Thobal Mela Ground Lilong Bazar Yaripok Kethel amasong Wangjing Bazar da ekhoi ngasi awareness Antok Sagani, Aikoina Hamachuk Satharakwa, Aikoigi, National Road Safety Mansigi, Manunda, Aikoina, Traffic Rule Tugaiba, Amashong, Motor Vehicle Ki Act, Tugaiba Mayam, Traffic Police, Amashong, Motor Vehicle Department, Transport Department, Galuina, Aikoina Kusum Nala Sangana, Aikoina Praga Mayamda, Awareness Piva Kanatana, Aikoigi Magi Logom Topa, Aikoigi. Asem Bimala Film Production Manipur ge banner makhada Chongtham Chitra Lekha na puthokpa Nilakanta Thokchom the direction pigadaba Purai Haina Mingtonba Manipuri feature film ge Yaifa Tony Thorom ngasi pangthokre Yasku Police Landa pangthokiba Tony Thorom aduda veteran actor Ningthauza Zevidya amadi Chakram Ramesandra Alice Idho senior veteran actor na presidium member singwaina sarukya ke film asida Ningthauza Zevidya Idho James Saikom Sanjuna James Somthang Mayang Lambam Ratan amadi Elizana Chingbana maruoiba mamiroi sing oina sarukya ke film asigi story Nilakanta Thoktom cinematography Naresh Toksom music director Vivek Ali Chongtham singer Kennedy Kuman James Somthang Check amadi AJ Maisnamni Uttarakhand Chathariba Kontranipan Suva National Game da Manipurna gold medal taruk amasong silver medal manga puna medal tramathoi fangduna ani shuba mafum kan mangamkhrei Karnataka na gold medal taret silver ahum amadi bronze ani puna medal tarani thoi fangduna ahanba mafum da leire Maharashtra na gold medal mari silver tramathoi amadi bronze medal Nepal fangduna puna medal kunhumdoi fangduna ahum suba da leire Ningsingba yabade games asida Manipur gi ahanba gold medal fangkiba Sarumbam Atoba Maite ani suba gold medal fangduna state asigi oina triathlon masana da record thambangam khrei Kumbi SCG Manung Chanba Wangu Sanasam Laikai, Chokot Tarangi Matanga, Kana Nainaba Mifum Ama, SC Asigi MLA S Prem Chandra Yauna, Ward number 11 Wangu Sanasam Laikai de Pangtokre. Development Committee Wangu Ward number 11 Amade, Wangu Welfare Club Kapuna Senduna Kana Nainabagi Toram Duda, Wangu Gram Panchayat ke Administrative Committee Chairman Amom Gesorzet, Ward member S Arun, Mera Paibi, Ahalaman Kiana Surkiaduna, Pangtokiba Mifum Aduda. Laikai adugi awat apasing Chokot Tarangi matangda paikat haning batabak singi matangda kanakiba aduda MLA da memorandum amasapisyon na ke Thoramdugi MLA S Prem Chandra na fongdo kibda ngasi lamdam asida tokliba irang asina amuka hena sokhan libase relief camp ta leidiba ima evil ichil inaw kaya amana ngasi fawa yumda hanjinduna leibana makoida so awaba amadi kudong chadaba kaya khangduna leidi makoigi damak government amadi ai isagi site gi so
pangba yaba mateng kaya ama pangnabaso makoigi ningba thungba haibadudi ngasi fawa ngamdana leire pumnamaksing ase sarkar asinasu chap chanam miyamgi apambasing thabakto onthoknaba honari MLA na hai tungi miron gi damak hauzik thengnariba awaba kaya ase amu hana thoktanaba haiduna aikhoi matam kharap puna waminarabasu relief camp gi ima icha khudimakna penthokna leibagini relief camp ta leiriba IDPS singbo miyam prajanasu makhoi bunung shibiyu haiduna AC asida chakot tharangi thabak thorom kaya ama tawning labasu thamoidadi adumak pendabadi leire MLA makata na hai chakot tharangi thabak su leptuna leiba yadabana irang asi tapna tapna fagalakbanina AC asigi manungda leiriba lambi thongsing ayamba chahi sigi Mars fawada black topping tawba loirgani hairaduna kumbi AC gi manungda leiriba Manipur river gi mapan ga tainaba yamna hena khudong thiba mafam sing semjimbagi thabak nongju tha laktringeda semjelagani MLA na hai hogat lagliba yot sing nishagi ipaktagi kannanaba lamdam sigi miyamna pamdiba wangu sana samlai kaige ward number 11 ki playground ama thamnaba miyamna pukhalaliba asi soidna athubada thabakto onthoknaba honaragani haike Mr. N. Sing Makada, I Sabo, Mayam Sidna, Yuko, the Tagalamatunda. I am discussing Mapiti Mapita Hautanaba. Nasi generally to Tosha and the Totanaba, Makoi the Plutan Tower, Mausan Manipur, Honaki, Ah, but Lokalakpada, Toki, Rangam. And the Yaraka by Namgada, Namoida, the Silla Winadaba, Namgada, the Silla of the Namarga, Sandro Manipur, Sahi, Sing, Ani, Wari, I history labor, I call it Zati as a Nasi, I Amana, 2000 Watpa, Amana, Sainaba, Saino, Panchikaino, Kanga, Nanga, Marwaga, I call it actually there was Zati, Karadum Kangana. How they say Iran Siamna, Heck Pari Habri Adrivina, they look at the lady, but me, I'm singing a set. Makoy what to say, I look at the ice so in Yamagam, otherwise in Ataranga, I am a Paitauri, Gramina Pills in the Loina, I think what to more have said what they. Awat play, jumlah lagi macam apa yang buat lagi sudah, religion lagi macam mana? Awat play, awat tengah play ni na, ay nahi toke hore toke hari dia agiro, tabu, ay show itu na, nasi mang beli cendiri bawa pemal jamu bayi maisa, aglaman mayam kita hasil sembadi, ay tahu tahu saya undergraduate ki aroiba chahi marigi 7 amadi nipan suba semester asi hanagi natraga Hungary natraga hangoi haiba lainga asna atoba matamda khanghangadabani natrabani maheroi singna akanba khongjon changsalakpa yai haina Nauram Birahari College ki student union general secretary Sorok Khaibam Rokiona phongdokhrei wafam asinga si khundra famda leiba Nauram Birahari College ki holda paugi mifam amada mahakna phongdokhibane Nauram Birahari College student union ki general secretary Sorok Khaibam Rokiona makhatana phongdokhibada hokiba chahi lesing aniga kunmari ki October tang kunmathoida Maheroi look ama oiba desamna education minister da state asida NEP 2020 gi 4th year undergraduate academic program asi hangbina bahaiduna memorandum pisan khibata natana Manipur University ki registrar na laingakna 4th year hangma ngamdaba college sing khandoktuna university da wakhum pibiru haina university and higher education gi director da thakiba leirabasu hojik fawda mari leinaba department sing dige pakhum pirakpa leitre Hauzik Maheroi Shingna 4th year tamba Fangadra Haibigi Jamam Nabapok Lingay Yut ki exam Thanaba Kanghalak Pasi Angakpo E Loinana Langang Namatam Chana Mahima Sing Tambaga Mari Lane Nabana Paikat from Tokpat Tabak Paikat Tabana Maram Oidaga Mahima Sing Tamliba Maheroi Shingda October Chating Ama Mayok Nadi Maram Asna Langang na Maheroi Singi Kalaga Matok Taba Tabak Sing Atubada Paikatuna Kangadabani Hainasu Apil Tauki Ngasigi higher education 4th year undergraduate program high badi aham si first year asi certificate havani second year da diploma havani aduga third year da degree havani adu 4th year da degree with honors havani haiba hoji NEP process asi 2020 da hoi Manipur da haujabani adugo hoji fawada hoi third year asi tamba hauba aduga loishalakpa gi matamni aduga masigi 4 years se lakpa kanda koigi handaki 2025 ki oina July ki June July swai sida section hauraga 4 years se tamba haugadoribani ba masai sida 4 year tamba gi khudong sabu se hoida piga doribra na tar
ꯄꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕꯀꯣ ꯄꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯀꯔꯝꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ 4 ꯏꯌꯔꯁꯦ ꯇꯝꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯄꯤꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯅ ꯍꯧꯖꯤꯛ NTA ꯅ ꯄꯤꯔꯤꯕ ꯀ꯭ꯋꯦꯠꯀꯤ ꯑꯦꯛꯖꯥꯝ ꯑꯁꯦ ꯊꯥꯗꯨꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯆꯍꯤ ꯑꯅꯤꯒꯤ ꯃꯥꯁꯇꯔ ꯑꯁꯦ ꯑꯩꯈꯣꯏ ꯇꯧꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯁꯤꯗ ꯑꯃꯨꯛ ꯀ꯭ꯋꯦꯠꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯆꯍꯤ ꯑꯁꯦ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 1 ꯐꯥꯎꯕꯗ ꯂꯥꯁ ꯗꯦꯠꯅꯤ ꯍꯥꯏꯕ ꯁꯤ ꯐꯥꯎꯕ ꯄꯤꯔꯤꯕꯅꯦꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ 4 ꯏꯌꯔꯁꯦ ꯇꯝꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯪꯉꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯇꯧꯕꯒꯤ ꯆꯍꯤ 2 ꯇꯧꯕꯒꯤ ꯀ꯭ꯋꯦꯠ ꯑꯁꯦ ꯃꯁꯤ ꯊꯥꯎ ꯍꯥꯏꯕꯒꯤ ꯂꯥꯁ ꯗꯦꯠ ꯂꯦꯞꯁꯤꯜꯂꯛꯄ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯑꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯈꯨꯜꯂꯧꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯍꯪꯖꯅꯤꯡꯉꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯄꯣꯛꯊꯣꯛꯑꯒ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯕꯨꯛꯁꯨ ꯄꯤꯊꯛꯇꯕꯤ ꯑꯗꯒꯤ ꯂꯧꯁꯨ ꯂꯧꯕꯤꯗꯕꯤ ꯊꯥꯡꯇꯣꯛꯑꯒ ꯍꯤꯡꯖꯧ ꯍꯥꯏꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯂꯩꯉꯥꯛꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯀꯦꯔꯤꯌꯔꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯅꯥꯎꯔꯦꯝꯕꯤꯔ ꯀꯣꯂꯦꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 369 ꯑꯃꯗꯤ 219 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 113 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ BB Films Private Limited amadi The Society Theatre Manipur anina sinduna saknairabi artist laikhidrabe Sagosem Danamanjurigi Marirak Subaning Sing Thoram ngarang kwa kaichil toktom laikai da laiba BB Films Auditorium da pangthokre Thoram adada BB Film Private Limited ki Thomi Singh theatre gi maru oiba artist sing amadi mahakaloinaramba mi oi kayana saknairabi artist laikhidrabe Sagosem Danamanjurigi mafamda haikat laikat tamke amadi ikai khumnama otke Hariba Ningsim Thoram Asida BB Films Private Limited ke Chief Advisor Soibam Cha Indra Kumar Society Theatre Manipur gi Director Kangabam Tomba Film Actor Thongam Mombi Society Theatre gi Artist Sing Amadi Film ga Mari Leinaba Sing na Sarukya ke Thoram duga Mari Leinana BB Films Private Limited ke Managing Director Sujit Kanta Ningthau Khongjamna Phongdokkibada Saknai Rabi Sagol Sendana Manjuri Mahangna Laikhidaba Asi Aikhoi gi Khut Nama Yaudaba Pangkhakni Loinana BB Films kaso imung manu amagom loinaramba mishak amani mahakna film amadi drama gi lamda achoba thodang kaya lawduna lakpa mishak amani panba yabade ngabong khaw hairiba drama asidaso sana jawbi gi character role lawkhibi saknairabi amani ngabong khaw hairiba drama asna mahakna yawkhiba drama gi aroiba sarkoi ke Tokliba lal asina hanagum tangdu laitaba fibam ama laklabade mahaki ningsam thawrong asigi matang daso paksana chawna pangthupa ngamnaba so honagani haike Nasi akan pangtu se ki mariak suba lai ki tabagi ningsing ko wadi Society Theatre Manipur wakitanda BB Film Sinhalda kusum daga pangtupani se ki isi aku irak di kita fazan mana lagi tu mesti aigi di kut nama yau di dalam mana makan aigi film sih aigi family aigi seni nau orang tu sih nam close dengan luar negeri sih sih tempal hadu sakit sih mai isu kita sih kang di mana mai sih hadu sih kita makan ini kayu tahu ya sih kayu mau kita pun tu kalau dah Sungguhnya lagi ini tahu lah. Si dalam dalam drama film ini artis macam jauh lah, cerita ini macam jauh lah. Man tidak cara macam sih, dah jauh betul lah. Pangtu kene kali hendak yang tua, lepas ke coba irang lagi macam mana boleh yang jauh lah.
Kumja lising aniga kunithoida BJP na lusingba Manipur laingak semlakpada Janata Dal United JDU ki apunba MLA taruna laingak asida saugalakibagi mathakta chahi adumaki September amada MLA taruki manungda mangana BJP da merge tore haiduna Manipur Legislative Assembly da ayiba chiro ama pisin kiduna JDU dagi BJP da onsim kibagi mayokta tongan ba petitioner ahumna makoi mangagi mathakta disqualification petition file torokpadage Assembly the Constitution ki threat schedule ki makada lingliba speaker ki tribunal na mamang chahi listing aniga kunmari ki Augusta disqualification case sing lokhatlaga chatharakiba makata ba wayel mathang thagi marida pangthoklagani hari hiram asigi matangda ngasi Manipur Legislative Assembly ki speaker ki tribunal ki maikaidage secretary na mathang thagi marida chathagadaba disqualification case sing asigi wayel ki cause list thoglakre disqualification case sing mayok nariba MLA sing na KH Joy Kishan Thamaiban Ngursanglu Sanate Tipaimo MD Asap Odin Juribam Thangjam Arun Kumar Wangkai Amasong LM Kaute Churachanpurne Panba Yabade MLA Mangagi Matakta Speaker Gi Tribunal na Laukhatpa Disqualification Casing Asige Ahanba Wayel September Kun Lising Aniga Kun Marige Ayupong Dramatoi Makaidige Tribunal Asige Presiding Officer Oriba Speaker na Chathakibane Adua disqualification petition sing asigi mayokta MLA mangana makoi ki written statement sing pirak naba matam pikibane loinana speaker ti hai Satyavardhana Imphal da halakibani na halak ngapigani halakiban na December kon lesing aniga kun marida mahaki maikai dige disqualification case sing asigi makata ba wayal tha asigi kun nipan na pangthokani hai krabaso masalai tabade pangthokidabane adum oinamak mahak thunglabaga panthadana ngasi disqualification casing asigi makataba wayal mathang thagi marige ayupong tramatoi makaida jathaba hauragani haina cause list ama tholakibane panbayai BJP na luchingba lengak semlaba matungda ZDU ki apunba MLA taruki manungdagi mangana BJP da merge tore haiduna September ama lising aniga kunithoida pisin kiba ayiba cherol aduda inform oiraduna Manipur Legislative Assembly ki secretary na thangnaba numit September ani lising aniga kunithoida Bulletin Part 2 number 17 Toktuna JDU ki MLA manga BJP ki Legislature Party da merge story hairakliba wafum asi Constitution ki threat schedule ki makada ayaba pire haina phongdoklakhibane Manipur Police na Sagolban Tera area da akaktama pau oma fangbadage operation chathabada lo na yadaba mawongda mayamdagi namduna sel khaiba mioi ani fare hade police ki pau gi matung ena farba mioi ani adude garau bitra degi yumlambam thalen allies soiba chehinifu apopa wai chawba amade Sagolban Tera sapam lekai dige huidrom lan ngamba chehi kontra apopa haitrasan kawe makoi ani tera amudon leirakta leiba volunteers welfare fund haina mingthonba Organization amagi members sing ni hari police station bada makoi ani khulai paiduna Imphal East District ke market sing da lalol itik tau sariba mioi sing da namduna sel khabi ki thabak ta chenai haiba khangbangam lei makoi di mobile phone ani amade demand not ama phang le hari makataba investigation gi dama makoi ani numit humni gi remand lauthakre hari Ningombom Saval Tongbada Ladiba Praja Singh Oiba Mifam Ama Pangthoktuna Ningombom Water Supply Asna Matam Sangna Miyamda Ising Fangdabage Matangda Kanan Nainakre Ifam Aduda Thawal Municipal Council Ge Staff Singh Susarkya Ke Aduga Kupna Khanaraba Matungda Makagi Warip Singh Asi Lauke Warip Singh Adudi Water Supply Asi Atubada Municipality Amadi PHD Diga Tanaraga Atubada Ising Thanaba Hotnaba Amasung Committee Ama Semlaga Water Supply Asi Yengshin Bane
Thobal District ki Wangjing Tentha City Block ki Makada Laiba Hairok Part 1 Gram Panchayat ki Special Gram Sabha Mifam amang ngasi Hairok Part 1 Umang Laikol Community Hall da Pangthokre People's Plan Campaign listing aniga kun mga kun taruki oina pangthokiba Special Gram Sabha Mifam aduda Finalization of Thematic Panchayat Development Plan for listing aniga kun humdoi kun mari amasung listing aniga kun mari kun mga Finalization of Thematic Panchayat Development Plan for Financial Year listing aniga kun mga kun taruk amasung Preparation of Probable Beneficiary List for Awas Plus listing aniga kun mari Survey amadi ate hiram kayada kananay naki Thoram aduda Hairok Jila Parisat ki member Marangtem Ras Manina Chief Guest Hairok Part 1 Gram Panchayat ki Administrative Committee ki Chairman Laishram Khambana President Oina Sarukiyabaga Loinana Hairok Part 1 GP ki Panchayat Secretary S.S. Samarendra Hairok ki MO in charge Dr. Marangtem Sanatomba GP Asigi GRS Amadi Manipur Lenga ki tongan ba Department Sing Fishery Horticulture Social Welfare Veterinary PWD, ICGS, MSP, DCL, Forest na Chengba Singi, Official Sing kaya Susarkyaki. Thoram aduda Department Sing Asigi Official Sing na India Amasong Manipur Lainga na Miyamgi damang paikaliba kanaba yaifa Thorang kaya Singi Matangda, Machak Kai na Wangangki. President Oina Sarukyaki ba Hairok Part 1, GPG Administrative Committee Chairman, Laishram Khambana Haikibida. India amasung Manipur lainga na miyam gi tamok paikaliba yaifa Tarang Singh tungan ba scheme kaya gi khutangda miyam de yohalle PMJY Health Card CMHT Card Job Card yumsa rol gi kanaba kaya pi iba asi miyam na lowi gi tangai fa da balai scheme sing asi gi khudong chaba kaya asi pampam thokpa mi oi sing na lawraba matam khakta da laingak na thamliba pandam ado fangba ngamgane Matam aduda lamdam asijo chawkhatpa lamdam amang oiba ngamgane maram aduna laingak na piriba khudong chaba sing asi lawmin aduna chawkhatpa iramdam amang oihalasi haike Amaromda Wangjing Tenta City Block ki Makada Laiba Hairok Part 3 Gram Panchayat ki Special Gram Sabha Mifam Amaso ngasi Hairok Part 3 Ngarotel Community Hall da Pangthokre People's Plan Campaign listing aniga kun mga kun taruki oina pangthokiba Special Gram Sabha Mifam aduda Finalization of Thematic Panchayat Development Plan for listing aniga kun humdoi kun mari amasung listing aniga kun mari kun mga Finalization of Thematic Panchayat Development Plan for Financial Year listing aniga kun mga kun taruk amasung Preparation of Probable Beneficiary List for Awas Plus listing aniga kun mari Survey amadi ate hiram kayada kananay na ki Thoram aduda Hairok Jila Parisat ki member Marangtem Ras Manina Chief Guest Hairok Part 3 Gram Panchayat ki Administrative Committee ki Chairman Ahong Samum Jugindrona President Oina Sarukiyabaga Loinana Hairok Part 3 GP ki Panchayat Secretary S. Premananda Singh GP asi ki GRS amani Manipur Lenga ki tongan ba Department Sing Fishery Horticulture Social Welfare Veterinary PWD ICGS MSP DCL Forest na Chengba Singi Official Sing kaya Sarukyaki Hairok Part 3 Gram Panchayat ki Administrative Committee ki Chairman Ahong Samum Jugindrona Hai Gram Panchayat asige miyam na laibak na kari khudong chaba piri haibadu Official Sing na machak khai na miyam da haibiramba amadi matau karam na kanaba lawgani haibana chingba sing takpiramba asi aikhoi pumnamaki afavani haike Thoram aduge saruk ama oina GP asige manungda laiba PMJAY ki makada yumsabagi kanaba fangdaba Kangatlaba mi oi singda housing loan sing yan thoki Gram Sabha Sing aduda GP animakta masing yam laba mi yam na thoroktuna sarukyake Maruina Adar si ekuna ojika di eko isai sana hanga mama mi perata eko ni mobile monitoring system mana la ipasi la ni mama ngadi so pa ki prashasi eko na so pa holder dugi hanga account rural bank वगैरह SBI को वगैरह आपको होगा डायरेक्ट अदुदा डिबिटी तो पड़ेगा डायरेक्ट बेनिफिशियरी ट्रांसफर है अदु सब बोलो होजिति अदु सब रहेगा मैं आमदी ममांगा आई अकाउंट पे शासन पे है आई अकाउंट पे शासन में दिया तो होता सब कृषि करेगी राहा क्वेश्चन तो भी है को लाइक ना कि अकाउंट डिबिटी आ रहा है तो सेम भी अकाउंट आ रहा है तो मेरा नाम करते या इनोवेशन सिंबल Kakching District ki Kakching City Block ki Makada Laiba Kairak Gram Panchayat
irong jet saba gram panchayat amade langmaidong city block ki makhada leiba hiyanglam gram panchayat amade waikong gram panchayat ki special gram saba mifam fam khrei People's Plan Campaign listing ani kun mga kun taruka mari lenana agenda ahum da pangthokiba special gram saba aduda kairakwa bagai chila parisat ke administrative committee member Salam David Luwang Karak GP ki administrative committee ki chairperson Elangbam Santilaiba amade SDO Kakching Kedananda Posambamna akhanaba michung sing oina sarukya khe gram sabha mifam aduda health fishery veterinary education agriculture PHED horticulture electricity amade forest sound tongan ba department singe mihut singna magi department singe kothangda niyam da piriba hiram da wangang khe oya de nioi ba sang lanya kaya amalai madu ba kona tranminology da zoonotic disease to ni ke sada drama sada ni ke sang lanya zoonotic disease to koi aduna yang sang ai hajar roi zoonotic disease ka ino adu kuti mafam se phomo ko ya mafam se koi ye yang sang na process ni aduna ayana thamlen last one ayana thamlen ni ka se department study hakthile na rural area da piba ya ba kanaba point ani undang scheme ani undang hojo ainya mang khamdege Imagi Mera convener Thi Hai Sujata Imagi Mera gi president oina thongdang puragani hairi aduka RK Sunita na secretary gi thong puragani Imagi Mera haina thonjaba lok asi khudaki oina semjakhiba oirabasu meyam gi damak Jenja Chongjaba asi chahi ani sangsalakpaga loinana warep asi advisor amadi maru oiba members sing pone yana duna longchabane hariba president gi oiba thoram thongda sing khudaktage chatnaba hongsare amadi convener amadi ko convener haiba pham asi leizararoi haina miyamda phongdorakle mathaki warep asi galoinana imagi mairana look ama oina safungdringai dage hauraduna ngasi fawbada manipur gi kachin koyagi mama kayaga loinana hauzik thokliba land asigi achumba maikaida puraktuna amade lanjenaduna leiriba imung kayabu hanegi punsida hanjulaktriba fawba haibagi pandamda ngasi fawwa hanba leitana changsinjabane imagi mairana ngasi fawwa changsalakpa khongchang kayada micham miyambu awaba pigedaba asok apan nangadaba amade amang ata thoktana ba hona jatuna lakle amadi imagi mairana aikoigi sakhanglaba receipt book official receipt book yaudana miyamdagi koina chatuna sel khaiba amadi matingi oiba pochang amata nijaba khiba leijadre matungda su miyamdagi sel pangkhaida khaibagi thorang su leijade maram aduna ngasi press amadi electronic media gi khudangda manipur gi miyamda thamjiri madudi karigumba imagi mairagi mingda miyamda sankhai thumkhai amade nomada changgadaba pochang na chingba khaibiba thengnabirabasto pitariba number 9233660985 ta tawbiraktuna khudakta pau pibiru amadi happy danabasto haijurakle imagi mairagi pandamdi haurakliba icha singda amadi miyam icha miyam da maru oina nomagi suzaraga hinjaba leizadaba singbu sokatpa makoibu awaba pidaba amadi makoiga punna chapminnaba haibasini haina cherol asna makhata rakli Tha asigi kuntaret ki ayuk angan bapung ani makhairom tarakpa aduwaida Indo Myanmar ngamkhai paringda yungba border pillar 87 koliba yangopok khulga naknana leiba mafum amada Manipur gi lal holuk amagi lanmi sing leiringaida Myanmar da best wa KNFB gi kadar signa makai ani digi thomjilaktuna akanba attack chatharakpadagi Manipur gi lal holuk adugi lanmi singna su mayuk naduna khut thongnarakpadagi nakal ani gi marakta ngarang fawada tongan bangam khai paringi lanfam singda khut thoknaduna lakle KNFB gi kadar singna drone amasung rocket na chingba seasonaduna akanba attack chatharakibane adum oinamak Manipur gi lal holuk aduna thongna fana mayuk na kibadage KNFB gi maikaida
asi anak kaya nang kibaga loinana makoidigi afaba makhalgi khulaising fagapa ngamkhibane thogdok asi thorakpadigi manipurgi atopa lalhalup singgalanmi singnaso reinforcement oina changsinduna khupsamnaraga ngarang fawbada KNB amasung makoigi mapang khulai paiba singa mayok narakibani haidi panba yabade tha asigi kontare ke ahan balan famda RPF ke lanmi sanglok PLA ki lanmi ama sokpadigi leikhidabane aduga ngarang fawbada makhatana nakal anigi marakta akan balan soknarakpada manipur gi lalhalup singgi lanmi kharasu asok apan nangbadege social media da viral oirakhi adum oinamak official oiba pauli fangba ngamdre Arabada maru oiba pau mahan pisari CMN Birena Luchingdona Farm Kiba Cabinet Mifamda Arjun Awadi Naurem Rosivinada DSP Sport Piragani Haina Lautokre Kakting District Commissioner Rohit Anana WDCPM KSY ki makada paikhatliba tongan ba development project sing chatuna yang sinkre National Road Safety Month lesing aniga kun mga Thobal District ke oina sunga simiyam da awareness program amaga loina na loishin kre Asen Bimala Film Production Manipur gi banner makada Puroi haina mington ba Manipuri feature film ge yaifa thongni thorom ngasi pangtokre Amade Uttarakhand chathariba kontranipan suwa National Game da Manipur gold medal taro amasung silver medal banga pona medal drama thoi fangduna ani suba mafamda kan mangongkre Hojiki oina Mami TV na sandok chaba Manipuri Paulo Sinjare makata